Hujung tabir bu khaipu no pu image TV na taram na oksa bagalo na Rajesh Kumar na khurumjari ngasigi maroi bu pauda International Women's Day thoram Manipur da su mafam kaya da pak chana pangthu na khre Pasi mahusagi film ja hanjin na ba aikoi amat oi ba wakalon da sangsin min ba tangai fade haina khaide mani na phongdo kre Alignment of teachers education and school education as per NEL 2020 haiba theme da ninigi chathagadaba seminar hudokre Lojana Mahasivaratri procession da electric na singbadagi angang taramari aso opan nangkre Mapungwe pau lobirasi Ngasi International Women's Day na lakpada Manipur thokliba nungai tawa thodok sing asi loisinduna tangdu leitawa lamdam ama oirakpo oiresano haina mahut minister Yumnam Khamsan na paujel pirakli Invest in Women Accelerate Progress haiba timda ngasi malem sin batungna pangthok nariba International Women's Day gi thorom gi saruk ama oina Manipur State Commission for Women na thongju apunba Women Multipurpose Cooperative Society Limited kapunna khusamnaduna Imphal Hotel gi sangai conference hall da pangthokre ngasi gi thoromda mahut minister Y Khamsan Manipur State Commission for Women gi chairperson Salam Ulka Manipur State Rural Livelihood Mission gi mission director and Bandhana amadi TAWMC SL gi president and Bimolana Mathangsina athobi mitunglen thormapu amadi akanaba mitunglen oina saruk yakibaga loinana masak naiba mihui kaya su saruk yaki thorom aduda athobi mitunglen gi warol pirduna Mr. Y Khamsan hai ngasigi malem asida nupi oibi singna achawu thodang kya lauduna lakliba kaya adubu singthabada amadi pokning thogat ba oina ngasigi nupi gi numit palan thoram asi pangthok naribani Manipur da su lamdam asigi nupi singna laukiba thodang kaya da malem da maming laidi adungai thokiba nupi landa lamdam asigi nupi singna British lenga kimayokta haukiba lan amadi nupi singbu samitlon Laihanduna malem da amatta ngairba nupi khaktai oiba ima kaithal lingduna laiba asi khaktana tana handak thokliba thodok sing asida su laiba kaiba yaroi haiduna nupi singna achoba thodang lori punuma asigi yenglaga ngasigi malem gi nupi gi namitna lakpa asida Manipur da hojik thokliba irang asi waroichin ama purak padasu Manipur gi nupi singna achoba thodang lobiu maike ani gi meoi sing wari sadokpa amadi asoiba aranba kya ngakpiba amadi kauthok naduna mahausa gi punsida hanjinbada achoba thodang lobiu haina mahakna makha taki Russian Jabadai Tamzani Asi Kango Panigi Marata told you to look at the sea by Karananda Razu, Mapumpana, Wali Sanadana, Amana, Kofuka Komatunga, Nambari Fonado, Imai, City Punamana, Pukuna Vilakanda, Manipulis and Rona over them, the sea Hajakanda, a Talasani, Southeast Asian Women in Workforce Cyber Team da Manipur University gi Department of Southeast Asian Studies Sinduna International Women Day kam one day discourse gi thorom ama pangthokre Southeast Asian Studies gi Department da pangthokpa thorom aduda department asigi head Dr. Singlan Mesnam na chief guest oina saruk yaki loinana discourse gi thorom dana department asigi assistant professor Dr. M Monica na moderator oiraga GP Women College की Home Science Department की Assistant Professor Dr. KSS Bimola MU CIS की Assistant Professor Dr. Bebina Amadi Department Asigi Assistant Professor Dr. KSS Narayan na Resource Person oina tongan ba topic ta wangangki Malem ni mafam kaya da ngasi malem ni nupi gi numit pangthok na bagum Kaching Technopol amadi Thawal district su malem gi nupi gi numit thorom pangthok na khre Legal Aid Clinic Kaching amasung langsai thauna Kaching anina khusam naduna ngasi Kaching lamkhai da pangthok kiba thorom aduda Dr. Nomaitem Pramodeni thabak tagi potharaba principal KI Sundari thabak tagi potharaba principal and ibemu Kaching sumnang iman
लुप की मेंबर पी सनाहल काउंसिलर कक्चिंग म्युनिसिपल काउंसिल कल्पना कन्वेनर कक्चिंग अपुनबा नुपी लुप अमसुंग एन सनाजौबी मेंबर सुमनांग इमा लुपना थोरमबपुसिंग ओइना सरुक याकी एन मोधु एडवोकेटना करीगिदमक मालेम की नुपी की नुमित पाक्सना पांगथोकनरिबनो हाइबगी मतांगदा वांगांखी कक्चिंग डिस्ट्रिक्ट की नुपी सिंह अबदी मरा पाइबी सिंह लोइनना वाई कैरेक्टर हांगलिबा रिलीफ कैंप इंटरनेशनल वुमेन्स डे की पालन थोरम पांगथोकरे असम राइफल्स ने सिंधुना गरांग मार्च 8 पांगथोकिबा पालन थोरम अदुदा डीआईजी हेडक्वार्टर 20th सेक्टर असम राइफल्स की ब्रिगेडियर गौरव कपूर सरुक याबग लोइनना डिस्ट्रिक्ट असिदा लेबी माई पाकलबा नुपी एंटरप्रेन्योर सिंह हाइबदी एन इंदु देवी वाई निर्मला देवी अंगोम प्रेमा लेमा एम रिया देवी आई तंफासना आई थाजतोंबी थिंगुजम इथोय थोकसोम अपोंबी एल मनीतोंबी मनीसना एल गीता अमदी सुशीला देवी बु इकाय खमनबो ओथि थोरमदुदा पुन्ना नुपी चानी रोमना सरुक याखिबगा लोइना नुपी एंटरप्रेन्योर सिंगना पुथोकपा पुथोकसिंगसु पुथोकतुना मियामदा ओटकी थोरम अदु मेडिकल कैंप पांगथोकपगा लोइना चाकलेन चामिनदुना अमदी वारी वताई शानदुना लोइसनखि वुमेन एम्पावरमेंट हायरगसु मी अमबु रेस्पेक्ट तौब हैत्रबा नीति नियम सुमना चत्रगदी वुमेन एम्पावरमेंट की वहान थोक लेरोय हायना नौरिया पाखंग लाकपा असेंबली कॉन्स्टिट्यूएंसी की एमएलए सगोलसेम केबी न फोंदोखरे वफम सिंगसी ऑल मणिपुर वर्किंग जर्नलिस्ट यूनियन अमजुना सिंधुना मणिपुर प्रेस क्लब द पांगथोखिबा इंटरनेशनल वुमेन्स डे की थोरंग मरी लेना पांगथोखिबनी थोरम अदुदा नौरिया पाखंग लाकपा असेंबली कॉन्स्टिट्यूएंसी के एमएलए सगोलसेम केबी सोशल वेलफेयर डिपार्टमेंट की जॉइंट डायरेक्टर बंटी सिंह कोंथौजम अमदी ऑल मणिपुर वर्किंग जर्नलिस्ट यूनियन अमजू की प्रेसिडेंट विजय कक्सिंग ताबमसु सरुक याखी थोरम अदुगा मरी लेना एमएलए केबी न हाई युम अमा पानबा मतमदा नुपी सिंगी थौदांग यामना चावी पॉलिटिक्स की लमदा ओइरबसु हिरम अमा खक हेक्टदा नुपी सिंगी थौदांग यामना चावना लई लोइना मणिपुर नुपी सिंगबु अवांग थाकता थमदबा यादे हाइदुना खनबा नुपा कया अमसु थोलकली अदुबु नुपीदा यामना मथौ तारिबसि इसागी इज्जत खक्त नतना हक्सांग फबसु मथौ ताई इसागी इमुंगदगी हौरगा नीति नियम सुमना चटलब मतमदता अफबा खुनाई अमा ओहनबा ngamgani इसागी इमुंगदा सेमदोक्तना मपान थोंगदा सेमदोकपखक ngamloi नुपी सिंगना लमदम असिदा कदाई फावबा चौबा थौदांग लौरगा लाई हाइबदु मयाम खुदिंगमक्ता खंगनरबो वफमनी हौकिउ चही लिसिंगनी कुलुमदोइगी मे अहुमदगी हौदुना थोकलिबा लाइबक्तिबा थौदोक्ता नुपीसिंगना लौरिबा थौदांग असे यामना सिंखानिंगाई ओइ नुपीसिंगी लिंगजेल मानबा थौना लैबा मोंग मतौ असिना थबक खुदिंगमक्ता माइपाकपा ngamlibani स्टेट असिबो मिंचत पुरकनबा होटनबदा सानबगी लमदा ओइरबसु नुपी क्या माइपाकतुना लाकली हाइनसु फोंदोखि Young Women Health Organization फोंगबा थागी सेफोंग नुपी की पुंसी मार्च थागी सेफोंग सकनारिबी आईबी सोंगथाम सुबदनी देवी रिटायर प्रिंसिपल स्टैंडर्ड कॉलेज कोंगबना ऑर्गेनाइजेशन की ऑफिस ता ngasi nungtil achamba thorom amaga loina phongkre malem gi nupi gi numit march 9 da pangthok nabagum nupi da piba women empowerment asi iraicha gi nupi singna loriba thodang gi malem gi nupi singa singthan nabada noploi malam gi nupi gi numit pangthok naringai dagi iraicha gi nupi sing di sakthung खोंथांग हिरम खुदिंगदा मतमगी अहोंगबा खुदिंगमक्ता अचौबा थौदांग लौदुना लाकली हौजे हौजे चुक इरमदम असिदा तमथिरबा इमिग्रेंट्स कुकी सिंगना लांदाबा असिदा नुपी सिंगी थौदांग असि सिंथानियाय ओइरी लेबाकी ओइबा इहौ कयादा नुपी सिंगना सरुक यारी अमदी नुपीगी मतिक मगुत ओल्ली अदबु नुपाना ngamna पानबा खुनाइदा थाक मानना नुंसीना लैमिनगदबा नुपाना मागी लोइनबीबु ngammi haiduna hanthana namjan namthek nabibadagi khamangam draduna kaina bada tungi mirol ogedawa macha kaya mama mapa punna yokminna daba
macha kaya su leiri lamdam asigi nupi oibi singna hojik thokliba irang asigi damak wana hotnariba asi khangbiu amadi women day gi nungi artha khangbiduna lamdam asigi wathok asi lotion biu haina malem thongamna phundokre transgender activists amadi lamjan irabot member integrated trust limit ke president su oiba malem thongamna manipur da amuk hana tangdu leitaba ama pura u haina chara henbai khongjang makhata na chatharakli ngachi su ima kaithel da laktuna mahaki khongjang asibu kaithel gi ima singna su sogot piu haina khoramban ima kaithel leiba thamuma khongda mahaki khongjang Changchen kre malem thoamna mahaki khongjang asi ahokiba tha February 22 da New Delhi dagi horkhibani masigi matung Imphal gi tongan ba mafam singda chatharakibani police na mahakpu faduna court puthok lurba tungda bel da thadoklaba matung amuk mahaki khongjang adu singjamai da chathaki maduda police na mahakpu laukhatuna Jennings Hospital da pukhatkibani masigi matungda amuk kangla gate mamangda chathakibani khongjang asigi matangda malem thongamna pamuisingda hai haukiba chahigi me ahumdagi chatharakliba lan asina maram oirga landam asida oiriba tangdu leitada film asi lengakna laukhatpam thokba thabak thorom sing paikhattuna athuba matamda santi hanjalhalu oiriba film asina landam asigi tungi yumgi orkadoriba nahasing amadi miyambu hingbagi lambi da awaba ama kam thengna mayok halle maram asina lengakna lamdam asida amuhanna santi handriba fauba maki khongjang adumak changsin khigani masida ima singnasu sogot piu phongdokhi ngasi malang yafam kayada pangthok nariba malang nupigi numit International Women's Day gi palan thoram thawal okram da leiba Waikhom Mani Girls College asu college asigi seminar hall pangthokre to inspire others to understand and value women's inclusion so that we forge a better world haiba pandam da college asigi organizing committee amasung women's cell na sinduna pangthokhiba palan thoram aduda WMG College की प्रिंसिपल प्रोफेसर आइस मनोरंजन शर्मा ना अथोइबा मिथुंग कॉलेज असगी असिस्टेंट प्रोफेसर सिंह लोकतोंगबम मेमतोंबी देवी ना थरमपु वाइखोम सभापति देवी अमसुंग सनसम सेंगोई सिंह ना अकनबा मिथुंगलेन सिंह ओइना सरुक याखी थरम अदुदा कॉलेज असगी ओजा कयाना नुपीगा मरी लेनबा हिरम कयादा वांगांखी International Women's Day ki palan thoram invest in women accelerate progress haiba timda IQAC and Women's Studies Center Escola Women's College Nambolna Sociology Department Escola Women's College Nambolna Sinduna College asida ngasi pangthokre former principal Escola Women's College Nambol S Chandra Kumar Singh Women's Studies Center Escola Women's College ki director Dr. W Kunjarani Sanu College asigi Department of English ki head A Chitra Sakhi Devi Amri College asigi Principal Dr. W Robindrona Matang Sina Chief Guest of Honor Amadi President Oina Saryaki Thoranga Bai Lenana Dr. W Kunjarani Hai International Women's Day na lakpada nupi sing asi hena sakti leiba thona leiba oiresano nupaga nupi ka chap manaba mityeng da yengduna khonai asi chawkhat mai kaida purakpo oiresano haike Invest in Women Accelerate Progress Haiba Theme the International Women's Day 2024 People's Resource Development Association Bisnupur Sinduna Mangolman B College Nito Kong da Asipang Tokre Thoram to the PRDA Assistant Secretary Dr. Huidrom Roman Waroi Chingdagi Hamom Zenit Kamujam Balakai Chustampur Dagi Roma Laishram Mangol Ngambi College Nito Kong Zoology Department ki Assistant Professor K.I. Stombana Ato Mitunglan Singh Oina Saryaki Thoranga Mari Lenana Dr. Romana Pongdoropada Mioi Bakunaina Chaukat Nuai Yaipana Yinge Hairabadi Nupanapi Thong Manana Chaukat Minaba Matautai Nupi Singna Hantana Lairga Yaroi Nupi Singbu Masamo Fana Laiba Seto Lambi Lehanba Hingbagi Thak Wakat Hanba Changi Aduna Nupi Singda Empower Togduna Asigumba Thoram Asi Yamna Maru Oi Haiki
International Women's Day ga mari leinana Phubala Government High School da hangliba relief camp da voluntary blood donation camp amadi Nari Shakti Fitness Run ngasi pangthokre thorom asi Green Brigade Manipur Loktak View Point Development Organization Nehru Yuva Kendra Sangathat Bishnupur Indian Red Cross Society Bishnupur District Branch Phubala High School Relief Committee Life Savers Manipur na punna Blood Transfusion Council Rims Lampel Fat ka khusam naraga senbani donation camp asida nupi ani yauna punna donor kun mangana EPK aduga mangha amana defer chakki Kakchin ning tholakai da leba ima kaitel lingkhat ki banamit ka mari leinana Ideal Pioneers Club Kakchin ning tholakai na International Women's Day gi thorom pangthoktuna ima kaitel di akoi bada sit sengbagi thorom ama ngasi pangthokre thorom aduda Kakchin ning tholakai gi miyamna su saruk yaki Ngasi pung nipan makharam tarakpa aduaida More Police Station dagi Ifal More lambigi National Highway 102 km ahumuk chatlaga leiba More College romdai Chikim Village dagi bypass road taba lambi aduaida More da leiba 5th Assam Rifles ki team amana thibu bagi thabak chatharingai charakta yamna singa oiba mawongda cookie gi me ama lakpa ubudagi Kamdana check tawbada cookie masa aduna purakpa bag amada sakti leiraba ID bomb ani aduga bomb sing adu pakhai hananaba battery ama phagat pangam kre 5th air na farba mioi adudi Solem Haukip Elias Lelen sahi nifu son of Helmang Haukip kawi mahak moregi mission bang dagi ni ID bomb ga konana farba cookie masa adu 5th Assam Rifles ki Kangbuna More Police Station da kusin nakre loinana makha taba logi oiba thawak lakhot nanaba case ama register tawkre amarobda ngarang kuki kulai pai bisingna maitei pangal ani dagi faduna pukiba tata truck dimper adu maina tumna thadoktuna lairamba thengnakre hai Haukir sahi lisingani kumargi me ahumdagi hauduna haujik fawba lochindana lairiba irang asida Lamdam asida lairiba Maitai Pangal Singbu Baligi Hameng Ohen Bigino Haina United Maitai Pangal Committee Manipur na Pongdorli Ngasi Manipur Press Club to Pangthok Pawgi Mifam Amada Committee asigi Wangangloi Reis Ahmad Tapak na hai Ngarang Moreda Nomu icara taliba Maitai Pangal anibu sakang daba singna tamthina ot naiduna fu sai kibagi thawong adu akan mamong da kandem tawi thodok adu da general mioi sing atho matam da lengak na phananaba hotna biu hoji lamdam asida oiriba phibam asi law and order leitabagi phibam amada leire haiba ngarangi thodok asiga mari leinana sem khiba JSC na makhal makha kya gi khongjang changsilakpada committee asinasu saruk yabaga loinana sagotkani Thokliba irang asi hek horakpadagi Maitai Pangal furupna tangdu laitaba ing tappa lamdam ama ohennanaba hotnaba achobu thodang lauduna lakhibani hojikchu adumok hotnari ngarang thokiba laibaktiba thodo adugi justice phangnanaba laingakna hotnabiduna furup kanglop khudingmak ngasi nuksi chanana laiminaramba adu hanjinanaba hotnabiu haiki Lamdam asida hojik oiriba tangdu leitadaba film asibu amuk hanna mahusagi punsida hanjinanaba ikoi amata oiba wakalon amada changsin minaba tangai phade haina taragi chaichugi chairman advocate khaide manina phongdorli ngasi porampata leiba taragi chaichugi loisangda pangthokpu pawgi mifam amada mahakna hai Taragi Chaichuna Sinduna Lamdam Asida Lairiba Civil Society Marapaibi Amadi Maitai Kunaigi Chokot Khongthang Gidamakta Jongthok Liba Kangluk Kuding Makpu Amuktang Paminaduna Wakal Taminaduna Kusamnaduna Manipur Gu Chokot Nabagi Khongthang Amada Chatmin Nanaba Hotna Bagidamak Miyamgi Mifam Amatang Hayeng Yamnam Hudromda Laiba Huyan Langlon Thangta Association Manipur gi sanglenda pangthok nanaba sem saba loire hairu mifam asida lamdam asigi leiba tongan ba ipuru kidamak thokpirak iba lopsingna saruk yabiduna iramdam asibu chawkatpa tangdu leita bagi maikaida puraknanaba amata oiba wakalon amada sangsin nanabagi
khana nainaba asida suksoi soidana saruk yabiu haiki mahakna hai hojik lamdam asida thokliba wathok asida tongan ba lup kayana magi oiba khongjang sing sangsinari tongan ba lup ama oiragasu aikoina taliba pandam sing amato oibana leiriba ifurup asibu kananaba tholakliba lup sing asigi amato oiba phambak ama semduna mayon chumlabadi mai pakpa purakpa ngamgani amadi mari leinabasinggi nakongsu sungsoi soidana yoba ngamgani maram asina aikoi macoi tana changchinbagi mahutta kawan minimum program amagi makhada changnanaba honasi masina aikoi punmaki mai pakpa haibadu oigani hondokhi District Veterinary Hospital Kakching Midyang Makada Sunugi Club amadi organization singa kusam naduna ngasi anti vaccination program ama Sugnugi mafam marida pangthokre hairiba thoram asi hojik sabagi matam yoksilakpaga iroinana yumda yokpa mioi baga naknana leiriba samaruk oina hui singda rabies na narakpadagi mioi bada laina asi sandorok kadabadagi thinghauna naba Lokalapa Thorang Amani Hari District Veterinary Hospital Kakching Amari Thawal gi Joint Director Puyam Gojendragi Lising Makhada ngasi Sugnuda Dr. Khatrimayum Dainana Lusingba Tim Asina vaccination gi thorom pangthokpani thorom siga mari leina Dr. Khatrimayum Dainana hai miyoibada hairiba laina asina sangkhidu momal yamlaba miyoibagi pumsi longhanba amadi khudong thiba kaya mayokna hali masidagi ngakthoknanaba yumda nuksina loibiriba maru oina huising asi matam chana anti rabies gi hidak suksoi soidana kapthok piduna khudong thibadagi khoi punna ngakthok min hausi haike Kuki militant singa landarak pa thatara surak laba fau da Bharat ki Prime Minister Narendra Modi na wahi amat harak taba amadi India lengak na lan loisina ba hotna bide haina miyam na pen da kaya phongdok na duna election pangthok pa yaroi haina laujar basu parliament election pangthok na naba thorang Manipur da su tauba hore sahi asi April natraga May thada pangthok laba yai haina panari ba parliament election asida polling station oigedaba Thawal district ki periphery area da leiba mafam singda ngasi DC Thawal ahanthem Subhas amadi Thawal SP Rakesh Balwan na lusingba team amana koina satuna yengchinba hokre yengchin khongchat adugi saruk ama oina district asigi manung channa ba Tenopal district ki khun kayada tainana leiriba hairoki ingorok ta chatuna yengchin ki amadi mafam adugi miyamga wari sanaki hairok SC polling station singda chatuna awat apa sing yengchin ki khongchat aduga mari lenana DC Thawal ahantem Subhasna paumi singna haikibada election ga mari leinana polling station singda leitaba yadaba facilities sing amadi ECI gi kanglon mayam ama leiri madu sing adu sector chatpani hairaduna pangthokadriba election asida miyamna su support to widuna yamna ingna singna pangthokpa ngamnanaba district administration na hotnarakpada mateng pangbiu haiki Kanglupki irang na maram oiraga praja sing paijramba sinpham manglaba amadi sufam nompam khangdan leiraba miyamgi sermitlongi phagathanamgi damak paikhatpa CM economic revival program gi makhada Imphal East ki lamlai kendra gi manungda leiba loksang khonggi lokphamda ingkhol koiriba maphamda lamlai kendra gi MLA KS Ibomsana Hakthengna yengsinkre khongchat aduga mari leinana MLA na lomi singna sahi chuppa lofam sing hanghandana thamnanaba hotnabada thawai yauna hotnabiu tangai fadaba khudingmak mateng pangani haiki mafam aduda leiramba khunja singna phongdorokpada khunja singna punsillaga hawai mangal masuri gehu aluna singba thabani lomi singna wana thari potsing asi mahi lolakpa matamdagi kaithel dam amal ka hena hantharaktuna khusumal mangbagi phiyomda leire maram aduna lengakna mafam saba ama yenglaga cold storage ama sarga thamdrabadi honglingaida puthok liduna thamlaga tanglaba matamda yonanaba sinbidrabadi sendong khra phangba sinbirabadi sendong khra phangba ngamgani lokchang khonggi lokon asi dolai thabi barrage na ising piba ngamba mafamgi manung challabsu barrage da satar yadaba yawbana ising pidana
ꯂꯩꯔꯤꯕꯁꯤ ꯃꯔꯤ ꯂꯩꯅꯕ ꯁꯤꯡꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ Alignment of teacher education and school education as per NEP 2020 haiba theme state ki thakta numit ini sathagadaba seminar ama DM College of Teachers Education Imphal gi campus ta hodokre thorom adu Manipur lenga ke CRT gi mityeng makhada DM College of Teacher Education Imphal gi IQAC cell amadi Liberal College Luang Sumong gi Department of Education ani na punna khusamna duna pangthok pani thorom adu gi chief guest ki warol piraduna SCRT gi director Dr. Ayakpang Singlen Khombana hai kibada oza singna phangba loksing gyan sing mahiru sing da chap chana phanghanba ngamlaba matamda human resource mapung fana chakot pangamgani oza singna teaching learning process da phangba anaba loksing gyan sing puthokduna mahiroi singda khangan bagi tangai fadaba lairi NEP 2020 gi matung ina lakadrba 2030 gada mapung fa mahiroi sing puthokpa ngamnaba oza singi achauba thodang lei haiki amaromda seminar asigi convener su oiba DM College of Teacher Education gi associate professor KS Dinesh Kumar na pangthok leba seminar program asina oza singda ahenba knowledge pibaga loinana NEP da yauriba content sing hena khangan bada mateng oiragani haiki kumbi kendra gi manuk chana leba wangu sabal maning singda 129 battalion CRPF Ikoi company amadi state security force ki apun ba combined team ama ngasi MLAS Prem Chandra nauna hangdoktuna deploy tawa hokre wangu sabal maning singda hana layam liba security force singi matakta ahen ba security force oina MLAS Prem Chandra nauna hapchinduna lamdam dugi praja miyam gi punsi amadi lanthung ngak senanabagi tabakta hena mapung fananaba combined security forcing adu mafam duda deploy tawkhibani lamdam duda laiba praja miyamna laita lairagi damakta manak nak puchingda sigi January 10 da wangu sabal maning maichak pi chingda singsanba chatkiba mpamacha yauna mioi mari koki khulai paibsina tamtina minungsi laitana hatok pikiba thodo adugi dagi mafam aduda ahenba security force thambinanaba laingakta haijaduna lakibadu ngasidi kumbi kendra gi MLS Prem Chandra security forcing thambirakpada mafamdugi praja singna apenba mafam kya phongdorakhi thoramduda 129 battalion CRPF Ikoi gi assistant commandant Suman Saurabh na praja singna lau singwa amadi leitelair gi damak thabak chubana singba lakpada hana pau pibirau aikoina su nakhoi gi damak ngak senduna leiri haiduna CRPF ki maikaidagi su sarkar sigi MLA na praja singi damakta tawbirakliba asida thagatpa phongdokchari haiki hojik lamdam asida thokliba wathok asi communal ni amadi Manipur High Court ki ruling amadagi tholakpani center da tainafam thokte haina thamkiba wafam yamna laibak thibani wafam asi handokadabani haina MPCC ki president Kaisam Megachandra na phongdokre ngasi Congress Bhavan da pangthok paw gi mifam amada mahak na hai Union Minister gi wafam asina hojik lamdam asida mai horiba asida hena chakna nawa thau haijin baga chap manei amadi hena irang asi horakna nabagi macha ama ohele thokli wathok asigi marik chumba pumba lamdam asigi miyamna mamutta na khanglabani amadi Manipur laina ki lusing chief minister na su asoiba laikre haina miyam da phongdok khibasu laikrabani masida Union Minister na thamlakli wafam asina lamdam asigi miyam asi apangba amagum panghai da haiba asi yamna laibak thibani haina phongdokki Creative Fitness Center ama Imphal East District ki Deputy Commissioner Khumantem Dainana Komidok Bazar da honowi matung inna hangdokre Jim hangdok pagi thorom aduda Imphal East District ki Deputy Commissioner Khumantem Daina Additional Deputy Commissioner Samim Ahmad Shah amadi Creative Fitness Center ki Founder Muhammad Samir Shah susaruk yaki thorom aduga mari lena DC Dainana Hai Fitness Center asi hangdokpana lamdam asida lairiba naha singbu masamo faba tinjang kajang dal lamdam ama semnanaba hotnabada inkhalakliba naha singi chawarba thodang kaya lei mayai kaba nisana lamdam asida piriba saiteng asi tengnanaba hotnabada inkhalakliba naharul singbu sana khotnabana
हेना मायोन ओनसिननबा अखोई पुना होटनामिनसी हाइनसु फोंदोखी DFO Central Forest Division Sri N Ganesh IFS की गाइडेंस मखादा सदर ईस्ट रेंज की रेंज ऑफिसर श्री M जोबित मैतै की टीम ना हौकिव मार्च अनिगी नौथिल पुंग मरी रोम ताव मतमदा इम्फाल इंटरनेशनल एयरपोर्ट तगी लोन यादबा याइथोकलबा लमलकिसा पोर्क्यू फाइन सबो लंगहाई 900 ग्राम्स वरंबदगी मिसेस वर्मीवन खारे वाइफ ऑफ मसुंगमी खारे ऑफ फे विलेज फाउये उकुलदगी नुपियमा फारा मतुंगदा वाइल्ड लाइफ ऑफेंस अंडर सेक्शन 9/39/49B/51 of Wildlife Protection Act 1970 matung ina Judicial Magistrate First Class Imphal West na numit 30 ni remand pikibagi matung ina Central Jail da thajinkhre हौजिक थोकलिबा लान असिदा मैतै सिंग सोकपा यारोय हाइबगी लोइनना अवाबा तारबसिंगदा मतेंग पांगननबा आसाम की होजाई अमदी गोलाघाट डिस्ट्रिक्ट तगी लाखिबी इमा सिंगबु ngasi मणिपुर कैथेल नुपी मरुप खोरंबन कैथेल न तराम न ओखरे थोरम अदुदा मणिपुर कैथेल नुपी मरुप की जनरल सेक्रेटरी लाइसम मेमग लोइनना इमा कयासु सरुप याखी होजाई अमदी गोलाघाट डिस्ट्रिक्ट तगी लाखिबी इमा सिंगना खोरंबन कैथेल की इमा सिंगदा असम खुदोल सिंग तमकी थौदो अदुगा मरी लेना मणिपुर कैथेल नुपी मरुप की जनरल सेक्रेटरी एल मेमना हाई था तरा सुरलब लान असिदा अवा अना नंगलिबा मैतै सिंगी अवाबदा सरुक याबा लाक्लिबा अमदी अंगंबा मतेंग पांगबिबा असिमक असुकी मटिक थागतनिंगाइनी थौदोक असिना अखोय मसेलगी ई मरी अमतनी हाइबदु मयेक सेंगना उत्पगा लोइनना मणिपुर मपालदा लेखरबसु अचेतपा मरी लेरी हाइबदु ngasiगी थौदोक असिना उतली हाइनसु फोंदोखी मतेंग पांगबा लाखिबा अपुनबा मैरापाइबी लुक होजाई डिस्ट्रिक्ट कमिटी की प्रेसिडेंट बी पद्मावती शर्मना फोंदोरपदा मखोयने इम्फाल लाकपा मतमदा कैथेल की इमा कयाना मखोयबु तारामना ओपिबा असिमक असुकी मटिक नुंगाई अमदी हाइनिया लेतना थागतपा फोंदोकचरी था थारा फरकलबा लान असी अथु मतमदा लोचनबिदुना हानगुम तंदु लेताबा लमदम अमा ओइबा ओइरसनु लोइना मणिपुर की मपालदा चोइना खुंदारिबा मैतै सिंगना मफम असिदा थोकलिबा इरांग असिना मरम ओरगा इरेचा सिंगना नंगलिबा अवाबदा अखोइसु सरुक याबा लाकपनी अमदी थमोइगी ओइबा अंगंबा मटेंग पांगबा लाकपनी हाइखि ngasi committee on civil societies Kangleipak CCSK amadi students union of Kangleipak sukna iro maijau da leiba maijau model english school da chatuna school asida tamliba mahiroi chama humrama pani award apa sing yangchinduna mateng pangkre mahiroi sing asi ayambana Cyril Mangjil Wangu Laingobi Lengang tabi Pombikok Tangjeng Sugnu Sero Gwal tabi Fayeng amadi haiba Fayeng dagini haiba mahiroi sing asigi mama mapa sing ayambana relief camp ta lei amadi khungak pa sing ni School asina mahiro sing asigi chawa thakpagi tanatana lairik laisu su fazana tambiri amadi culture ga mari leinaba program kaya su takpi tambiri masida lenga ki makai da gisu ahen mamiyang sangbiu haina CCSK gi president Jitendra Ningombana haiki team asina class 5 tagi 10 fawgi set anaba uniform amadi 5 tagi 8 fawgi lairik su piki masi Manipur government ki education as ki director L Nandukwarna pirakpani makhatana award pasing yangchin khigani haina president na thamkibaga loina sukki president na su mahiroi sing award passing mateng pangani haina haiki राजस्थान की कोटा चतखिबा महाशिवरात्रि प्रोसेशन दा इलेक्ट्रिक न चिंगबदगी अंगांग 13 सोक्रे अंगांग अनि की फिवमदी यामना साथी की हाइना स्टेट हेल्थ मिनिस्टर हिरालाल नगरना फोंडोकी मखोय अनि अदु चामा मैना चाकले हाइरी अखनना टीम अमा सेमदुना
hek ngamba thak the treatment piduna honari thodo adugi maramda thizinanasu official singda khangan kre haina minister nagarna electric shock adugi maram high tension overhead power line dagi oirangani haina singnari haiba ofamsu phongdokhi ka hena soklaba angang ani adu natana atai di chada yankhai gi makada maina saki hadi sanabagi pau tha sikitang taruk tagi all Jiribam Sports Association Jiribam na sinduna Jiribam Higher Secondary School gi playground team tara mangana saruk yaduna sanariba first division level 5 side mini boys under 13 football tournament 2023-24 ngasi chanakiba ahanba match ta KMYC na Isel club pu goal mari ama maithiba piki ani suba match ta na KYC amadi LEC goal amata chanadabana drop satki aduga ahum suba match na Yaul club na SBN YC bu goal ani amada maithiba piki hayengi ahanba match nutil pung ahumda YWA ga LECB ani suba match tana nutil pung mari da CKCB ga UPC ga sanagani aroibada maro pau amuhanna International Women's Day gi thoram Manipur da sub mafam kaya da pak chana pangthok na kre lamdam asi mahusa gi phiom da hanjinana ba aikoi amato oiba wakhalon da changsin minaba tangai fade haina khaide manina phondokre alignment of teachers education and school education as per NEP 2020 haiba thim da numit nini chathagadaba seminar hodokre loina Mahashivratri procession da electric na singbadagi angang tramari aso opan nangkre ngasigi damakta di paudam pijaba matang asida losinjare bayang tabir kai puno po amukahanna khurumjari